Manipur to Kanji News tunang-tunang ba wala source din ko cerita. Mata-matang di oida may oida ipaw sing tapos kan. Ahan ko da March 8 dagi chatharpi ba budget session da house the member sing itak taksilakle. Member ani lekide taruk na physical na tabida virtual mota sarup yaba hokre aduga biren yauna mari da suti lokre hari. Lengang na kumcha 2023-24 dagi hona IDP sing da mating pangduna lakli. Women empowerment scheme gi matang da miyam khangna tawjarke Chief Minister na phongdokli Sen ba sahi 2026-27 gi puthokli ba anowa budget asida miyam gi aifana ba amasung sakot tharangi thajaningai leite Kesham Megachandra March gi marida Chief Minister Y Khemchana lusing ba lengak ninglakpadagi thangna banumita taraga nithoi suba Manipur Legislative Assembly gi tare suba amasung sahi asigina ahan ba miphambu Governor A K Balana address biduna hogdokra matung speaker na Sanidai adjourn tawrab matung ngarangdagi amuk hanna session asigi anisuba tangkakta budget session oina chathaklabasu house ki members singa mipum asida sarup yabagi masing nongmagi handarpadagi itak taksilapgi fiumda lakai hari ngarang ahubu numita Deputy Chief Minister Nepchakip Genyauna members singa MLA Khawte Lejamang Hawkip Nursanglur Sanate Himnaw Hawkip Hangsi Hakolet Kip Gen kapunna house ki member tarupna tungan mongphom singdagi virtual mota sarup yakibani aduga MLA Letpa Hawkipna house ki miphamdagi suti lauki hari Maramasina house asigi apunba member umfugi manungdagi ngarang budget session gi ahuba numita laikidaba member ani khaidokraga yangkai gi nipana sarup yagadabada Deputy Chief Minister yauna member taretna physical attend tawkidabani adubu ngasi nini chanba numita su hanagi Chief Minister N Biren atopa member singda Chinlungthang Hawkip amasung Paulinal Hawkip su amukhana house dagi suti lauki hari Maramasina ngasigi oina member yangkai gi nipana house da sarup yagadabagi manungda ngarangdagi virtual mota sarup yakiba tarupka suti laukiba ama Kaidokraga yangkai matoi laigadabada ngasisu amukhana Birenyaw member ahum na suti laukibagi matakta Kuki Jogi atopa member amasu laktabana house da member singi masing itak taki adum oinamak ngasi nini chanba numita chaliba sahi asigi oina tungan ba department singi demand kuntragi lupa crore lising aniga chatret henbagi demand sing house da ayat apan laitana pass toki hari amaromdana religion gi mingda political mileage amadi divide and rule policy tobiganu KCP apunba Tunglepa Communist Party KCP apunbagi Publicity Secretary Kunsirol Meitegi Sirol amada lining gi mingda political mileage amadi divide and rule policy tobiganu haina pongdorakli Sirol asina hai May 2023 dagi chatharliba Maitei Kuki conflict asina sokhalaba IDP singi hojik fawa asengba mayumda hanjinba ngamdana leiriba charaksida Manipur lengana ichan michan naiba moongda religion ga mari lenana nakal amakaki thabak kya pakhalakliba si kutakta lepkodabani harakli Maitei ekogi inat lining laison tawpham laisang kya Kuki na thukaikiba amadi Janghandabana chingba kaya tawiba si Maitei ekogidi hawpham mutatpaga pangkatni sahi lising ani hena puwari sagona dun laklaba Maitei furuki lining laison tawpham oriba maru oriba laikom kya mang takhaliba asi sembat sagatnabagi khongthangdi natharambaga Maitei Kuki conflicta akai atoi tawkraba Maitei Christian Church kudingmak achoba budget ama semduna nangno sembat sagatnaba honariba si kanglisa sina yengdun leiba ngamloidaba maongi masina maram oiraga irecha singi achoba kanghaudaba tension ama laktuna ihu ama lakloi haningai leite Sembat sagot pagi khongthang laklibasi nakal animaki penaba tawbiu natrabadi maihau langpok tholkani haibasi haiman mathok loi hari Maitei kunagi horpum oiriba kaubu ipagi laikomdan asi karamba fiumda leiri haibasi hojik paliba Manipur lengang khanggadabani masida sunatana ongba maru laifomlen thangjing laifomlen more konthong lairembi imagi laifomlen sing asi karamba fiumda leiri haibasi Manipur lengang akai atoi tawkraba laifomlen sing sembat sagat pagi thabak thorom sing asi nakal animaki punna pakat minabana achum khongthang oigani haina KCP apunba Group ki site gi sarkar da appeal tarokli Malim Thongamna Manipur gi district tara taruk makta ing tapagi paujel pirunaba sem saba loikre Social activists Malim Thongamna Manipur gi district tara taruk makta ing tapagi paujel pirunaba sem saba loikhi bagloinana Bisnupur DC ki kuthangda amukhanna Manipur lengakta ai bacherol pisinduna khongchat asi mai pakna chatpa yahana ba kankre hairi Ningsing bayabadi tha asigi tara gani thoidagi hogduna April tara ga manga fawada numit kuntra ga mangani chupna punna kilometer Lising amaga chawnga mawdra sang ing tapagi paujel uraduna state sigi district taraga taruk makta peace social right expedition chathar jage hiramsida Manipur lengang mateng pangbiu haina tha sigi anida chief minister amadi governor da aiba cherol pisindana haijiki balai kre hairi adubu chap chap pokum amata ngasi fawba laktaba maramna amukhana ngarang nungtil Bisnupur district deputy commissioner Puja Elangbong ki kuthanga state asigi home minister Konthojam Govindas da aiba cherol si pisingkibani adum oinamak Malim Thongamna mahaki khongchat tha asigi taraga ni thoidagi Bisnupur district ki Lamangdong Kaithel lagi Khongsan bahuguna Imphal East district ki Haingang da leiba Ibudo Marjing
ꯂꯥꯏꯀꯣꯜꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯑꯍꯣꯡꯕ ꯂꯩꯔꯣꯏ ꯍꯥꯏꯈꯤ ꯈꯣꯡꯆꯠꯁꯤꯗ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕꯗꯒꯤ ꯈꯣꯡꯁꯥꯟꯕ ꯍꯧꯅꯕ ꯊꯧꯔꯥꯡ ꯂꯣꯏꯔꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯄꯥꯝꯖꯕ ꯂꯝꯗꯝꯁꯤꯒꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯇꯦꯡꯕꯥꯡꯕꯤꯌꯨ ꯍꯥꯏꯅ ꯄꯥꯎꯖꯦꯜꯂꯛꯂꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ